ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝ ꯂꯣꯛꯆꯔꯤ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ National Democratic Front of Bodoland NDBF Assam Lengak Amadi India Lengakna Boro Accord Khujek Pinakre Assamda Santi Hanjalelaba Yana Lady Manipur gi lalholup singsu santi gi wari sananabagi damak center na puning singsilagli Yana Cherol adu ngarang Union Home Minister Amit Shah gi mamangda Assam gi Chief Minister Sarbanan Chanawal lona thingkraba lalholup National Democratic Front of Bodoland gi friction marigi makok thongba luchingba sing Home Ministry gi Joint Secretary amadi Assam gi Chief Secretary na khujek pidu pinaki khujek asi pinaraba machung Home Minister Amit Shah na hai Yana Cherol asina Assam amadi Boro singi afaba chunglamchat ama piragani Boro lalholup singi kadar lising amaga Changwa Yankai Kulai Chamaga Kuntraga Lonana January Kuntra the government at Changjagani Boro Lalo Asina Haukiba Chahi Kayada Mioili Sing Marie Hena Hat Krabani Lonana Yana Jerol Asida Boro Singda political amad economic Oba Kudong Zaba Kayapi Bagi Wapam Yauri Haiki Kongtang Asi Prime Minister Narendra Modi na Taramna Oladuna Tripartite Accord Asina Boro Miyamgi unique culture adunga pangam lagani haina Fongdoki Accord adu Assamda Maru Oina Boroland Territorial Council na Khujek Pinakiba Asi Taramna Oktuna Harau Tayamba Fongdoknari Nakalamaramda Assam Finance Minister Amadi North East Democratic Alliance ki convener chu oriba Hemanta Biswa Sarma na Assam ge lalholup United Liberation Front of Assam Alpha gi Luchingba Pares Baroda Center ga wari gi Santi gi wari sananabagi damak tholakpada Center amadi state lengak na taramna okani haina mahakna punin singsinki Delhi Assembly election gi matam numit tarani khakta mangai silakpaga loinana mikhal gi vote khombagi thabak kham thengna kalle political party singi luchingba sing amadi mirep singna magi vote phangnanabagi dama akanba mawngda vote khombagi thabak chathari ngarang rithala amadi janakpuri da Union Home Minister Amit Shah amadi Union Defence Minister Rajnath Singh na mikhal gi rally sing chatkani BJP gi President JP Nadda su Mikhal gi rally ahumda wangangki Delhi gi Chief Minister oibata natana Aam Aadmi Party gi convener Arvind Kejriwal su Mikhal asigi damak Narela Bawana amadi Gandhinagar da road show sing chatkani Delhi Congress Chief Subhash Chopra Delhi gi tongan mafam singda Mikhal ga mari leinaba mafam sing pangthoki Mikhal ga mari leinaba ngasi leinana ngasi Karawal Nagar Gopalpur Merula Chhatrapur amadi Delhi Kanta Arvind Kejriwal na road show chatkani hairi member humdra leiba Delhi Assembly election lagliba February 9 da vote thadanaragani February 13 da Mikhal asigi vote masing thigadabani Hojik chathari Indian Super League ISL 2019-20 gi ngarang sanakiba league match tra ATK na Northeast United pu Panjalama Sinoda Maitiba Pikre Kolkata gi Salt Lake Stadium da sanakiba league match adu da ATK gi amatangairaba Panjalaju Balwant Singh na match ki Maudra +5 suba minute da changkibane league match asig thoikibaga loinana hojik league asigi table da ATK na point kunkataret phangduna ahanba position da leire league asigi hayeng sanagadaba league match cha Orissa amadi Goa ani na lamba thengnaragani Shai STC Kumal Lampak Tegi Wusu Swimming Weightlifting Fencing Masana Lagthok Piganu Center Asida Training Tauriba Sanaroi Singi Punsi Kallu Haiduna Sanaroi Amadi Makhoigi Mama Pa Singna Khongzat Chatkre Shai STC da Training Tauriba Sanaroi Amadi Makhoigi Mama Pa Singna Chief Minister da Wakat Naba Nupilan Memorial Complex Mamangda Punki Tungda Mapamadudagi Kesampa Tamna Kholau Kayagalona na rally Chatki Kesampa Jagsanda Ngayak Pallaba Matung Waheng Laikai Romda rally adu hanki Arab the bulletin asige headlines mo namyamna thamjari Tare Super UGC Pay and Regulation 2019 implement tau haiba demand da Fegok Chagi Oja singna wakan mifam chathakre makhata na khongjang kaya jangthilakadauri
ꯃꯤꯔꯝꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯥꯛꯇꯥꯔꯤꯕ ꯎꯆꯦꯛꯁꯤꯡ ꯖꯅꯋꯥꯔꯤ 30ꯗꯒꯤ ꯃꯁꯤꯡ ꯊꯤꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯣꯛꯇꯥꯛ ꯋꯥꯇꯔꯕꯔꯗ ꯁꯦꯟꯁꯁ 2020 ꯃꯣꯇꯤꯚꯦꯁꯟ ꯀꯦꯝꯞ ꯍꯧꯗꯣꯛꯈ꯭ꯔꯦ꯫ अमसुंग सेंट्रल गवर्नमेंट का बोरो एकॉर्ड खुजेक पिनखिबगा लोनना आसाम की बोरोलैंड टेरिटोरियल एरिया डिस्ट्रिक्ट सिंगदा मियामना हराव नुंगाइबा फोंदोकनरी।